ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡꯋꯥꯔꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯃꯤꯔꯥꯟꯗ ꯂꯣꯡꯖꯝ ꯏꯁꯥꯃꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯟꯃꯨꯈꯥ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯄꯣꯛꯂꯝꯗꯥꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯦꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯃꯈꯣꯏ ꯎꯕꯗ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯚꯤꯒꯟꯗꯥ ꯑꯃꯁꯨꯡ ꯃꯅꯥꯎ ꯅꯨꯄꯥ ꯕꯤꯔꯋꯥꯁꯨ ꯆꯠꯂꯝꯃꯤ꯫ ꯕꯤꯔꯋꯥꯅ ꯚꯤꯒꯟꯗꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯥꯏ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯍꯦꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯅ ꯅꯥꯍꯦꯕꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫" ꯃꯁꯤꯗ ꯚꯤꯒꯟꯗꯥꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦꯅꯦ꯫ ꯌꯦꯡꯉꯨꯗꯅ, ꯃꯥꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯍꯧꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫" ꯕꯤꯔꯋꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯡꯅꯨꯡꯗ ꯑꯗꯨꯃꯛ ꯑꯉꯥꯡ ꯑꯁꯤ ꯁꯤꯕ ꯇꯥꯔꯦ꯫" ꯃꯗꯨ ꯇꯥꯕꯗ ꯚꯤꯒꯟꯗꯥ ꯁꯥꯎꯔꯗꯨꯅ ꯕꯤꯔꯋꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯗꯥꯏꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯗꯦꯂꯤꯚꯔꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗු ꯎꯕꯗ ꯗꯥꯏꯃꯥ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯀꯣꯛ 6 ꯄꯥꯜꯂꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯄꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯏ ꯑꯣꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯎꯔꯕ ꯃꯇꯨꯡ ꯚꯤꯒꯟꯗꯥ ꯑꯃꯁꯨꯡ ꯕꯤꯔꯋꯥ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯋꯥꯅ ꯑꯉꯥꯡ ꯑꯁꯤ ꯑꯁꯨꯝꯅ ꯄꯣꯛꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯤꯒꯟꯗꯥꯅ ꯁꯟꯃꯨꯈꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯕꯤꯔꯋꯥꯗ ꯁꯤꯟꯅꯔꯝꯂꯒ ꯎꯃꯪꯔꯣꯝꯗ ꯃꯆꯥꯕꯨ ꯐꯅꯅꯕ ꯎꯄꯥꯏ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯟꯃꯨꯈꯥ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯣꯔꯗ ꯀꯥꯔꯇꯤꯀꯤꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯅ ꯃꯀꯣꯛ 6 ꯄꯥꯟꯕ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯃꯊꯟꯇꯅ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯗꯨ ꯐꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯧꯔꯕꯁꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃꯠꯇꯅ ꯃꯥꯒ ꯁꯥꯟꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯥꯕꯨ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯅ ꯐꯥꯎꯕ ꯊꯣꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗු ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯁꯣꯔꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯕꯤꯔꯋꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯚꯤꯒꯟꯗꯥꯗꯤ ꯃꯥꯒꯤ ꯒꯨꯔꯨꯕꯨ ꯊꯤꯕ ꯎꯃꯪ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯟꯇ꯭ꯔꯤꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯐꯅꯅꯕ ꯎꯄꯥꯏꯗꯤ ꯃꯥꯅ ꯊꯤꯔꯤꯕ ꯒꯨꯔꯨꯖꯤ ꯑꯗꯨꯅ ꯈꯛ ꯈꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯐꯅ ꯁꯛꯇꯤ ꯂꯩꯖꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯗꯤ ꯚꯤꯒꯟꯗꯥꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯑꯣꯡꯗ ꯇꯧꯔꯕꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯕꯥꯔꯥꯅꯥꯁꯤꯗ ꯃꯨꯅꯤ ꯑꯃ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯨꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯂꯥ ꯖꯥꯗꯨ ꯇꯝꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯎꯃꯪ ꯑꯃꯗ ꯃꯥꯒꯤ ꯒꯨꯔꯨꯖꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯨꯔꯨꯖꯤ ꯑꯗꯨꯅ ꯃꯉꯣꯟꯗ "ꯅꯪ ꯌꯥꯝꯅ ꯑꯆꯧꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯤꯒꯟꯗꯥꯅ ꯒꯨꯔꯨꯖꯤꯗ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄꯣꯛꯂꯛꯂꯦ, ꯃꯗꯨ ꯐꯅꯅꯕ ꯎꯄꯥꯏ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯨꯔꯨꯖꯤ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯑꯥꯏ ꯑꯃꯅ ꯑꯦꯁꯥꯏ ꯀꯥꯔꯇꯤꯛ ꯀꯧꯕ ꯄꯨꯂꯤꯁ ꯑꯃꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯁꯤꯑꯥꯏ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯌꯥꯝꯅ ꯂꯩꯔꯦ, ꯊꯕꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯅꯕ ꯇꯧ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯥꯔꯇꯤꯛꯅ "ꯁꯔ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔꯇꯤꯛꯅ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯤꯑꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯦꯁ ꯀꯃꯥꯜ ꯀꯧꯕ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯃꯥꯜ ꯑꯁꯤ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯕꯨ ꯊꯧ ꯄꯨꯔꯤꯕ ꯃꯤꯁꯛꯅꯤ꯫
Mahakna magi business aduda angang student mayam amasu yauhalami. Kartikna mafam aduda leiramba gunda pumnamak fudeklami. Madu ubada Lokesh amasung Kamal gari thauduna chenge taurami. Adubu Kartikna Lokeshbu gari adudagi lauthoklaga furami. Maramdi mahakna fattaba sanga punduna fattaba thabak taurubagini. Matang asida Kamalna Kartikki nongmai adu munkhirami. Maduda Kartikna nongmai adu thangdana bahairami. Adubu Kamalna kiraduna soidana nongmai adu kaplami. Aduga CI gi machanupada pankhirami. Siba faubadi sihaudre. Madu ubada Kamal kiduna car amada chenkhirami. Adubu mahak lambida car atopa amaga thengaina duna accident thoki. Mathangi sinda Sara kaubi nupi ama thoglai. Mahak Bangalore da journalism tamlibi nupi amani. Sarabu magi Professor Martin na office ta kawraklami. Professor aduna Sarada magi college ki aroiba numit last day adu kamaina tawki haina hanglaklami. Mahakna madu hanglibagi maramdi Sara University adudagi mahai masing tamba loibagini. Haibadi magi final year loikibagini. Adubu mahakna hojik phauba magi project adu submit tawramkhide. Maduda magi professor aduna magi study adu loishinba project adu submit tawnaba hairami. Aduda Sarana mahak karigumba topic amada research tawrambani. Adubu loishinba ngangkhide hojiksu adum research tawba leptri haina hairami. Madu tabada magi professor na mabu mabungning thogatpirami. Duga asumna hairaki. Karigumba Sarana magi project asi mai paglabadi miyoi kaya ama kanaba ngamdawribani. Professor Martin na Sarabu support yamna tawbirami amasu magi apamba pumnamak pige haina su hairami. Sarana maduda magi research adu Hyderabad khaktada base tawba ngaktani. Amasu karigumba mahangna Hyderabad ki police singi support fanglabadi magi research adu soidana mai pakani haina hairami. Professor aduna Hyderabad tadi magi khangna chanaba mayam amalai amasu magi mateng soidana pangani hairami. Mathangi sinda Kartik amasung atay police singbu makhoigi mathak thongbo officer na thina cheirami. Maramdi mahangna 10S angang Lokeshta khut thakibaga loinana magi service remover adubu manghankibagini. Officer aduna Kartikta numit 8 nigi manungda magi nongmai adu fangnaba thigadabani haina taglami. Asomda Kamal Hospital amada layengduna leirami. Ngaihak leiraba matung Kartikta police amana call tawraktuna umangi mayaida Kamal na pukhiba gari adu thingnare haidna pau piraglami. Mahak wafam adu tabada mafam aduda praprap chatlami. Gari adu maina chaglami. Magi nongmai adusu yauramde. Kartik na police atayda Kamal adu soidana swagi hospital amada leiramgani mahak pu fangnaba hospital khudimag changduna thinaba hairami. Mathangda Javed koba nupa macha ama cancer center amada mamabu laikatnarami. Mama asi layingbada paisa yamna changadawri. Asumna mahangna mamabu yengduna kapcharami. Matang asida masak khangdaba amana mangonda call tawraktuna kari suwaganu mamagi layengnabagi paisa thawrang tawba loirabani haina haireklami. Asomda Kamal numidang aduda mayumda halaklami. Magi mayumda sacred room ama leirami. Madudagi call ama laglami. Call adu kanagisu oiramde, verwagi oirami. Mahangna Kamalda asumna nupi amana makhoigi maramda kanna thigatli nang nupi adu kanano karino haiduna athuba matamda thigatlu hairami. Matang asidagi khangba ngami. Madudi Birwana Kamalda sanmukhagi mari leinaba karigumba thabak amadi tawhalli haiba. Mathangi sinda Sara magi mayum Bijaywarada halaklami. Mahak luhongnaba haina singnaduna leirami. Numit asida mabu nupa mayumna yengba laglami. Nupa aduga makhoi ani private oina wari sanaringaida magi professor aduna call laglami. Maduda professor aduna magi khangnaba CI amaga wari sanare nang hayengmak Hyderabad ta chatlaga CI aduga unanaba yarani hairami. Mathangi sin asida Kamalgi mi amana matay manaw ani amagi photo tumin lauduna Kamalda tharami. Numidang aduda virwa kanagumba amabu case achoba amada puduna umangromda laglami. Jungle asida Vigandana muni kharaga loinana kala jadu tauba mafam oirami.
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯔꯥ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨꯗ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯇꯨꯅ CI ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯑꯗꯨꯗ CI ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯥꯕꯨ ꯀꯥꯔꯇꯤꯛꯀꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯈꯤ ꯀꯥꯔꯇꯤꯛꯅ ꯁꯥꯔꯥꯕꯨ ꯎꯔꯒ ꯑꯉꯛꯄ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯥꯔꯥ ꯑꯃꯁꯨꯡ ꯀꯥꯔꯇꯤꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ 12 ꯇꯝꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯔꯝ ꯈꯔꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯍꯩꯅꯔꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯁꯥꯔꯥꯕꯨ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯔꯥꯝꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯈꯤ ꯃꯗꯨ ꯇꯥꯕꯗ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ ꯁꯥꯔꯥꯅ ꯃꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯔꯤꯁꯔꯆ ꯑꯃ ꯁꯕꯃꯤꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯆꯍꯤ 6 ꯁꯣꯁꯥꯏꯇꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯃꯈꯛ ꯊꯦꯡꯅꯩ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯀꯥꯔꯇꯤꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯃꯔꯝ ꯈꯔꯗꯒꯤ ꯁꯣꯁꯥꯏꯠ ꯑꯗꯨꯝ ꯇꯧꯏ ꯃꯁꯤꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯥꯔꯥꯅ ꯃꯥꯁꯨ ꯑꯍꯥꯟꯕꯗ ꯑꯗꯨꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯁꯣꯁꯥꯏꯠ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯁꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯔ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔ ꯈꯦꯠꯅꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯅ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯗꯦ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯀꯦꯁꯇꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯑꯃꯠꯇ ꯊꯤꯕ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯠꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯁꯥꯔꯥꯅ ꯀꯦꯁꯁꯤꯡ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯃꯐꯝ ꯑꯃꯃꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡ ꯀꯥꯔꯇꯤꯛ ꯁꯥꯔꯥꯅ ꯍꯥꯏꯕ ꯌꯥꯔꯝꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯔꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯂꯥꯏꯐ ꯄ꯭ꯔꯨꯐ ꯑꯃꯠꯇ ꯎꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯥꯔꯥꯁꯨ ꯌꯥꯔꯝꯃꯤ ꯁꯥꯔꯥꯅ ꯃꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯤꯅꯕ ꯇꯧꯁꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯑꯃꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯣꯁꯥꯏꯠ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯔꯥꯅ ꯀꯥꯔꯇꯤꯛꯇ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯠꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯃꯆꯦ ꯑꯃꯒ ꯈꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯆꯦꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯆꯦꯗ ꯍꯪꯂꯝꯗꯅ ꯁꯤꯖꯤꯟꯅꯔꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯗꯣꯛꯇꯨꯅ ꯃꯆꯦꯒꯤ ꯐꯣꯇꯣ ꯎꯠꯂꯗꯨꯅ ꯃꯆꯦꯕꯨ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯕꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯐꯔꯦ ꯃꯥ ꯍꯌꯦꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯀꯔꯤ ꯈꯪꯕ ꯉꯝꯒꯦ ꯍꯥꯏꯕ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗ ꯕꯤꯔꯋꯥ ꯀꯃꯥꯜꯒ ꯂꯣꯏꯅꯅ ꯁꯟꯃꯨꯈꯥꯒꯤꯗꯃꯛꯇ ꯅꯨꯄꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯒꯨꯔꯨꯖꯤ ꯑꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯎꯄꯥꯏ ꯑꯗꯨꯗ ꯃꯈꯜꯒꯤ ꯔꯥꯁꯤ ꯖꯣꯗꯦꯛ ꯁꯥꯏꯟꯒꯤ ꯅꯨꯄꯤꯁꯤꯡ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯝꯃꯤ ꯃꯗꯨꯗ ꯁꯟꯃꯨꯈꯥꯕꯨ ꯐꯍꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯣꯏꯔꯝꯃꯤ ꯕꯤꯔꯋꯥꯅ ꯀꯃꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯥꯝꯅꯕ ꯕꯨꯂꯦꯠ ꯔꯥꯖꯥ ꯀꯧꯕ ꯀꯤꯂꯔ ꯑꯃꯗ ꯍꯥꯏꯈꯤꯅꯕ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯥꯔꯥ ꯑꯣꯏꯔꯝꯃꯤ ꯚꯤꯒꯟꯗꯥꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯤꯁꯛ ꯑꯗꯨ ꯁꯥꯔꯥꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯔꯥꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯇꯅꯕ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯥꯔꯇꯤꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯁꯔꯕꯤꯌꯥ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯥꯔꯇꯤꯛꯅ ꯃꯃꯥꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯔꯇꯤꯛꯅ ꯁꯥꯔꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯤꯜ ꯑꯗꯨ ꯂꯣꯏꯔꯦ, ꯃꯥꯒꯤ ꯔꯤꯁꯔꯆ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯉꯔꯥꯡꯈꯛ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥ ꯌꯥꯝꯅ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯇꯤꯛꯅ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯁꯥꯔꯥ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯔꯋꯥ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯤꯆꯨꯑꯦꯜ ꯑꯗꯨ ꯂꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯔꯇꯤꯛꯅ ꯁꯥꯔꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯥꯏꯅ 12 ꯀꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯔꯝ ꯈꯔꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯗ ꯀꯥꯔꯇꯤꯛ ꯁꯥꯔꯥꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯗꯤ ꯃꯥꯒꯤ ꯐꯤꯌꯥꯟꯁꯀ ꯀꯦꯐꯦ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯥꯔꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯥꯔꯇꯤꯛꯅ ꯁꯥꯔꯥ ꯑꯗꯨ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯦꯐꯦ ꯑꯁꯤꯗ ꯖꯥꯚꯦꯗꯅ ꯁꯥꯔꯥꯒꯤ ꯐꯣꯇꯣ ꯇꯨꯃꯤꯟꯅ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯥꯔꯇꯤꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯖꯥꯚꯦꯗꯇ ꯃꯍꯥꯛ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯇꯨꯃꯤꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯥꯚꯦꯗꯅ ꯃꯥꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛꯀꯤ ꯃꯐꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯆꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯔꯥꯅ ꯂꯥꯛꯂꯒ ꯀꯥꯔꯇꯤꯛꯇ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯁꯥꯔꯥꯗ ꯑꯉꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯐꯣꯇꯣ ꯇꯨꯃꯤꯟꯅ ꯂꯧꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯖꯥꯚꯦꯗꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯐꯣꯇꯣ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯁꯥꯔꯥꯅ ꯀꯥꯔꯇꯤꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗꯥꯏ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯐ꯭ꯂꯥꯁꯕꯦꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯑꯃꯨꯕ ꯑꯃꯗ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯎꯍꯧꯕꯗꯒꯤ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯒꯥꯔꯤ ꯈꯨꯗꯛꯇ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯥꯜꯅ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯀꯥꯔꯇꯤꯛꯀꯤ ꯒꯟ ꯑꯃ ꯄꯨꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯄ ꯑꯃꯗꯤ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯀꯃꯥꯜ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯎꯃꯪ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯃꯜꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯀꯃꯜꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯀꯃꯜꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯆꯧꯕ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯕꯣꯛꯁ ꯑꯁꯤ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯕꯦꯔꯋꯥꯅ ꯚꯤꯒꯟꯗꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯕꯣꯛꯁ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯃꯥꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯣꯈꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯃꯥꯜ ꯑꯃꯁꯨꯡ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯔꯋꯥꯗ ꯕꯣꯛꯁ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯋꯥꯅ ꯅꯨꯄꯤ ꯑꯁꯤ ꯇꯨꯂꯥ ꯔꯥꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯔꯕꯥ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯃꯅꯥꯎ ꯅꯨꯄꯥꯒ ꯈꯠꯅꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯔꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯕꯣꯛꯁ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔꯋꯥ ꯕꯣꯛꯁ ꯑꯗꯨ ꯚꯤꯒꯟꯗꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯚꯤꯒꯟꯗꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯆꯦꯟꯅ ꯀꯤꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯔꯤꯆꯨꯑꯦꯜ ꯑꯁꯤ ꯂꯣꯏꯔꯒ ꯁꯥꯟꯃꯨꯈꯥ ꯐꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯥꯟꯃꯨꯈꯥꯕꯨ ꯐꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯔꯥꯁꯤ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯔꯤꯕꯅꯤ꯫
ꯚꯤꯒꯟꯗꯥ ꯑꯃꯁꯨꯡ ꯕꯤꯔꯋꯥ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯁꯤ ꯖꯣꯗꯦꯛ ꯁꯥꯏꯟ ꯇꯔꯨꯛꯀꯤ ꯅꯨꯄꯤꯁꯤꯡ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯕꯂꯤ ꯇꯧꯔꯒ ꯁꯥꯟꯃꯨꯈꯥꯕꯨ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯅꯕ ꯔꯤꯆꯨꯑꯦꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯆꯨꯑꯦꯜ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯁꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯤꯟꯀꯥꯔꯥꯒꯤ ꯔꯥꯁꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯁꯨ ꯆꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯕꯂꯤ ꯇꯧꯔꯕꯗꯤ ꯁꯥꯟꯃꯨꯈꯥꯒꯤ ꯃꯀꯣꯛ ꯇꯔꯨꯛ ꯑꯗꯨ ꯑꯃꯈꯛ ꯉꯥꯏꯍꯧꯔꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯃꯨꯈꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯍꯥꯏꯕꯗꯤ ꯀ꯭ꯂꯤꯟꯀꯥꯔꯥꯒꯤ ꯔꯥꯁꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯤꯒꯟꯗꯥꯅ ꯔꯥꯁꯤ ꯑꯁꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯅꯗꯤ ꯐꯪꯉꯣꯏ, ꯃꯔꯝꯗꯤ ꯅꯨꯄꯤ ꯀꯣꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯔꯥꯁꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯐꯪꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯔꯤꯆꯨꯑꯦꯜ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯋꯥꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯅꯕ ꯇꯥꯛꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯇꯤꯛ ꯁꯥꯔꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯔꯥꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯚꯤꯗꯦꯟꯁ ꯈꯔ ꯐꯪꯂꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯖꯥꯚꯦꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯖꯥꯚꯦꯗ ꯑꯗꯨ ꯃꯥꯅ ꯍꯥꯏꯌꯔ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯥꯅ ꯀꯥꯔꯇꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯁꯔꯚ꯭ꯌꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯃꯁꯨꯡ ꯁꯔꯚ꯭ꯌꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯁ꯭ꯔꯤꯀꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁ꯭ꯔꯤꯀꯥꯟ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯅꯨꯄꯤ ꯑꯃꯕꯨ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯕꯤꯔꯋꯥꯗ ꯁꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯔꯤꯀꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯅ ꯁ꯭ꯔꯤꯀꯥꯟ ꯑꯃꯗꯤ ꯁꯔꯚ꯭ꯌꯥꯒꯤ ꯐꯣꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁ꯭ꯔꯤꯀꯥꯟ ꯑꯁꯤ ꯐꯪꯂꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯁ꯭ꯔꯤꯀꯥꯟꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯊꯣꯡ ꯑꯗꯨꯁꯨ ꯁꯣ ꯂꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯑꯗꯨꯃꯛ ꯍꯪꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯔꯋꯥ ꯀꯃꯜꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯦ, ꯑꯊꯨꯕ ꯃꯇꯝꯗ ꯕꯨꯂꯦꯠ ꯔꯥꯖꯥ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯍꯥꯠꯈꯤꯅꯕ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯚꯦꯗ ꯀꯃꯜꯗ ꯁꯥꯔꯥ ꯃꯔꯝꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯗ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯁꯥꯔꯥ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕꯗ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯁꯔꯚ꯭ꯌꯥ ꯁ꯭ꯔꯤꯀꯥꯟꯒꯤ ꯖꯤꯑꯦꯐ ꯑꯣꯏꯔꯝꯗꯦ, ꯀꯣꯁꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯖꯤꯑꯦꯐ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯔꯤꯀꯥꯟ ꯑꯃꯁꯨꯡ ꯀꯣꯁꯤꯛ ꯑꯅꯤꯃꯛ ꯁ꯭ꯔꯤꯕ꯭ꯌꯥꯒꯤ ꯕꯤꯑꯦꯐ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯔꯤꯕ꯭ꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯅꯕ ꯃꯈꯣꯏ AR ꯅꯒꯔꯒꯤ ꯄꯨꯂꯤꯁꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ, ꯃꯈꯣꯏ ꯑꯅꯤ ꯁ꯭ꯔꯤꯕ꯭ꯌꯥꯒꯤ ꯃꯔꯝꯗ ꯈꯠꯅꯔꯝꯃꯤ꯫ ꯀꯣꯁꯤꯛꯅꯗꯤ ꯁ꯭ꯔꯤꯕ꯭ꯌꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯔꯤꯀꯥꯟꯅ ꯁ꯭ꯔꯤꯕ꯭ꯌꯥꯕꯨ ꯍꯔꯥꯁ ꯇꯧꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯁ꯭ꯔꯤꯀꯥꯟꯕꯨ ꯐꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯒ ꯂꯥꯡꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯁ꯭ꯔꯤꯕ꯭ꯌꯥꯗ ꯀꯣꯁꯤꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁ꯭ꯔꯤꯕ꯭ꯌꯥ ꯑꯗꯨ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯑꯗꯨꯒ ꯀꯣꯁꯤꯛꯅ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯅꯥꯅ ꯀꯅꯥꯒꯤ BFꯅꯣ, ꯀꯅꯥꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯆꯃꯝꯅꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯒꯤ ꯀꯣꯁꯤꯛꯀꯤ ꯅꯝꯕꯔ ꯂꯧꯔꯒ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯣꯁꯤꯛꯀꯤ ꯃꯄꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ USAꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯀꯣꯁꯤꯛꯀꯤ USAꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯁ꯭ꯔꯤꯕ꯭ꯌꯥꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯁꯤꯛꯅ ꯁ꯭ꯔꯤꯕ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯁ꯭ꯔꯤꯀꯥꯟꯒ ꯃꯥꯒ ꯈꯠꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯁ꯭ꯔꯤꯕ꯭ꯌꯥꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨꯒꯤ ꯔꯤꯖꯟꯗꯤ ꯁ꯭ꯔꯤꯀꯥꯟ ꯈꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯁꯥꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯅꯕ ꯁ꯭ꯔꯤꯀꯥꯟꯕꯨ ꯊꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁ꯭ꯔꯤꯀꯥꯟꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥꯔꯇꯤꯛꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯁ꯭ꯔꯤꯀꯥꯟꯒꯤ ꯂꯥꯁ ꯀꯣꯜꯗ ꯂꯣꯀꯦꯁꯟꯒ ꯈꯪꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯖꯥꯚꯦꯗꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯥꯚꯦꯗꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯅ ꯃꯥꯕꯨ ꯍꯌꯦꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫
Asomda Kamal Bullet Razada Sarabu Hanaba Pau Pirami. Masigi matung constable aduna Versa Kobi nupi amagi file ama laki. Versa hairiba nupi asi Kamal na kidnap tokiba nupi aduni. Mamangi sinda nupi aduna Kamalgi makhuta ikiba adu atay karisu oiramdre magi number oirami. Makhoina madu khanglibagi maramdi hospital dagi pau lakpagini. Constable aduna pau adu Kartik ta pirami. Kartik pau adu tabada athuba matamda Kamalgi mayumda Laibak fadana Kamal su mafam aduda leirami. Kartik pu ubada atopa gunda kharana mangonda attack tawrami. Kamal mafam adudagi amuk chenkhirami. Masigi matung kari amada tonglami. Maduda Kartikna Sarada Versagi maramda hanglami. Adubu Saradi mahakanano haiba khanglamde. Matang asida Bullet Razana Sarabu hatnaba mokhoigi matung inarami. Masigi matung Kartik Sarabu mayumda thinbirami. Adubu Sarana magi mayumda changlakho haiduna Kartik pu mayumda pusinkirami. Maduda Sarana Kartikta soikre haina haijarami. Maramdi mamangai makhoi anina nusinaringei matamda Sarana Kartikta kainarase haikibagini. Maram asina Kartikna mahakpu saukhibani. Adubu mikup aduda makhoi animak amana amabu nusinaduna patsap toramki. Asomda Bullet Raza building amadagi Sarabu aim tauraduna nongmai kapnaba taurami. Police lakpana mahak lepkhirami. Aduga Kamalda call tauki. Maduda Kamalna makhoigi manakta police leirabadi karisu tawganu haina hairami. Masigi matung Bullet Raza mafam adudagi chatkhirami. Maramdi makhoi case amatada chenaba pamlamkide. Mathangi numita Kartikta Srikant adu masa mathanda sijakre haibagi pau ama laglami. Madu tabada Kartikna Sarabu haudoklaga makhoi ani punna crime scene aduda chatkhirami. Srikant magi flat aduda week ama taduna leirami. Wafam asi magi thangnana leiminaba singna manam namthiba namlakpadagi khangkhibani. Adubu magi yum thangnabanadi mahak numit ninigi mamangda leikhidabani hairami. Maramdi numit ninigi mamangda mahaki roomdagi gun suitki makhol ama taramki haina su hairami. Adubu makhoina check tawbada Srikantgi phone dagi Versagi photo ama thengnarami. Masidagi khangbangami madudi Srikant, Kamal amasung Versa makhoigi marakta mari amadi leire haiba. Aduga loinana makhoina call log check tawbada Kosikki Indian gi phone number adusu thengnaki. Masidagi makhoina khangbangamlami madudi Kosikna makhoibu apangba sibani. Mahak USA da kaidonungda chatkhide amasung India manungda leiri. Adugi sumathakta ngasagi inspector adusu magi thabak aduda saruk yari haibasu khanglami. Masidagi Kartikna case asida inspector aduga Kosikka mari leinare haiba khangbangamki. Amasung Sarana research tawriba case adu asengbani haibasu khangki. Masigi matungda Kartikna constable adubu Kosikki mayumda thaki. Constable aduna pau adu pirami. Madu tabada Kartik yamna thuna Kosikpu thiba chatkhirami. Masigi matung Kosik amasung inspector adu famduna wari sanarami. Maduda Kosikna inspector aduda mahak Sarbabu yamna nusi haina hairami. Matang aduda Kartik lakhirami. Adubu mafam aduda mi mayam tilambana makhoina Kartikta attack tawrami. Adubu Kartik makhoibu amamam tawraga futeklami. Masigi matung Kosik masana mathanta room amada log tawsinkirami. Mahak masa adu yamna soglami amasung yamna kaplami. Kartikna thong adubu hangnanaba haiki adubu hanglamkhide. Asumna mahangna thong adubu kaukhairaduna Kosik adu wanthaduna tarami. Aduga mahakpu ambulance kauduna hospital pukhirami. Masigi matung Kartikna inspector aduda wahang pahong chatharami. Maduda inspector aduna wari asengba pumnama likhirami. Kosik asi magi manaw nupani. Maram asina mahangna Kosikpu kanbiribani. Tasengnadi Kosik Srikantgi senior ni. Nongma miscommunication amana maram oiraga Sirbana mangonda yamna nusina wari sarami. Maduda Kosiknadi Sribyana mahakpu nusi haina khanjarami. Adubu Sirbianadi Srikantbu nusirami. Adubu Kosikna USA da mahi masing tamba chatringaida Sirbiaga Srikant ani asi mari leinei haiba khanglaklami. Wafam adu achumbara haina khangdoknaba mahakna private investigation amabu hire tawrami. Adubu confirm tabadagi mahak India da chatuna Srikantga khanarami. Adubu inspector aduna fanaba sinki.
Kosikna Sirbiabu yamna nungsirami aduga wafam adu tabada yamna nungaijaramde. Adubu mahangna Sirbiagi nungaijaba adu magi su nungaijabani khandoktuna mahangna Sirbiabu thadoki aduga USA da magi education makhatana chathanaba chatke tauringaida mangonda Srikana mangonda call tawraklami aduga Sirbia mangkhre hairami aduga karigumba mahangna Sirbiabu kange hairabadi nupi ama faduna purau haina taglaklami aduga Srikana kosikta mahangna fagadoriba nupi adugi photo tharau hainasu hairaki Kosikna photo adu tharaba matung Srikana mabu matam khara lotlaga leinanaba hairamki natrabadi madawna siba tagani hairaga phone adu thamki masidagi khangba ngami madudi Srikan asi makoina dangki tawraga thabaksing asi phangdokhanbani haiba mahak adu hakna fataba mi amadi oiramkhide wari adu sanaraba matung Srikan masana masabu nomaina kaptuna sikhirami thabaksing asi birwana tawhanba ngakto oirami Thabak asida miyoi kharasu saruk yarami makhoina nupising adugi rasi khangdoklaba matung Kamalda pau pirami amasung Javedsu mamabu layengnaba paisa leitabana maram oiraga thabak asida yawba tarami mahangna photo amasung information na chingba pumnamak kidnapper singda tharami thabaksing asi tobinaba makhoida professional kidnapper di leramde Maram asina makoina nupi ama hekta bu faraga makoi BF sing aduda blackmail tawduna nupi sing adubu kannanabagi namada nupi atopa amasu kidnap tawkhan khirami asumna makoi thabak adu yamna laina pangthoklami makoina thabak asi tawhallaba matung makoi nupi sing adubu thadoklakani haina hairami nupi adubu kannaba makoina haibagi matung ina thabak adu tawba tarami adubu thabak adu tawraba matung matam khara leiraga Nupa adusu masana sijakhirami makhoina nupasing adubu nupibu kidnap tawhanduna makhoibu police ki mityengda culprit oina uhankhi aduga police na makhoibu thirakpa matamda makhoi masa mathanda sijakhibani haina khandoklami masigi matung case adu matang aduda adum loisilami mathangi sinda Bullet Raja aduna Kamalda makhoina thiriba clean kara rasi oibi nupi adu fangle hairami aduga nupi adugi maramda details pirami masida Bullet Raja aduna Kamalda paisa hena pina ba hairami adubu Kamalna paisa pibagi mahutta Bullet Raja adubu hatoklami mathangi sinda Kartik Kamalbu thiduna crime adugi maramda hanglami maduda Kamalna Viganda amasung Sanmukhagi wari adu hairami mahangna Vigandana masipumnamak magi machanupabu miyoibagi saktam longnanaba tawribani hairami adubu makhoi thabak adu mapung fanaba gidamakta clean karagi rasi oibi nupi amakhak changlami nupi adu kanasu natte nangi sarani hairami makhoina sarabu ahanbada hatnaba tawrami adubu clean kara rasi oibi nupi adu mahangna khanglakpadagi hatkidabani Madu tabada Kartikna sauraduna sarada kaidawnungda sokpa yaroi hairami matang aduda Virwagi call laglami Kartikna call adu paikhatnaba hairami call adu paikhatpada Virwana Kamalda Kartiki makhutta kiriba laigi daga adubu lokthoknaba hairami madudata makhoina mabu control tawba ngamgani hairami masidagi aikhoina khangba ngami madudi Vigandana nupasing adubusu control tawduna masa matomta sijahankhibani haiba aduga Kartik pusu makhoina control tongnaba hotnaki adubu magi makhutta kiriba Pavitra daga aduna maram oiraga tawba ngamkhide call adu thamkhraba matung Kartik na mangolda kanano kari hairino haina hanglami maduda Kamalna Vigandagi miyoi singna makhoina clean kararasi oiba nupi haibadi sarabu faba chatkhre hairami madu tabada Kartik mafam adudagi sauraga chatkhirami adubu mahangna chatringaida Kamalna tuminna magi makhutta kiriba Pavitra daga adubu lokthokhlami matang asida Virwa laklaga Kamalbu maningdagi thangna thilkhirami masigi matung Kartik saragi manakta laktuna nang yamna aruba condition amada leire hairami aduga mabu puduna chatlami adubu Kartikpu Vigandana ritual tawraga mahakpu control tawkhirami mahakpu control tawraba matung sarabu mahangna Virwada sinarami aduga Virwana Kartikpu mafam aduda makhoibu sangnaba lehau hairami masigi matungda Virwa sarabu ritual tawfam aduda puduna laglami mafam aduda Viganda amasung atopa tantric mayam amasu leirami maduga loinana Sanmukhasu famduna leirami
Sara san mukhabu ubada akiba poklami. Matang aduda makhoina farakhiba nupising adubu bali tawduna makhoigi I adu san mukhada pithaklami. I sing adu thaklaba matung san mukhagi makok taruk adu amamam tatkhirami. Aduga makok amakhakta ngairami. Loinana nupising adu zombie mawongda loina tawrami. Adubu ritual gi aroibu oina Sarabu sacrifice tawnaba thorang tawringaida Kartik na matang chana laktuna ritual adubu khamki. Kartik asi matau karamna laglibano haibagi maramdi mana mafam aduda leiringai kamal laktuna biwada laman khumba sakpa oina Kartik ki makhutta pavitra daga adubu sizinbirami. Aduga mahangna munkhiba nomai adusu piramki. Madudagi Kartik gyan lakladuna Sarabu kanba chatkhi. Mafam aduda Kartik amasung Viganda anigi marakta khut thoknaki. Maduda Vigandana Kartikpu kanna pairaduna Virwada thuna Sarabu bali tawnaba hairami. Masigi matung Virwa Sara tamna laglami. Adubu matang aduda Kartikna nongmaina kablakhi. Asumna Virwa mafam aduda sikhirami. Matang asida mahangna gan adu Vigandagi makokta thamlami. Maduda Vigandana mahangna masipumnamak asi machagi soinairaba saktam adubu Shanmukhagumna oinabagi damakta tawribani hairami. Masida mana Shanmukha hairiba asi isorgumna fajanabani haina hairibani. Adubu magi macha adudi soinairaduna poglakhi. Masibu mahangna fahanba pamlami. Masida Kartikna asumna hairami. Nangna maral leizadaba mi kayabu hatuna pumnamak asi fagani haina khanbra. Prithibi asida angang kaya ama soinaiduna poglakpa kaya amani. Adubu makhoibu soinaiba phanaba haiduna maral leitaba kayabu hatkadra. Adugi mahutta mama mapa oibasingna macha kayam thina poklabasu makhoibu nusina macha oina adum accept tawbigadabani hairami. Mahangna magi macha aduna makok taruk panna poglakpa matamda Shanmukha haina thonki. Adubu mahangna macha adubu Shanmukhagumna yokpidriba karigino hainasu hanglami. Fazaba haibasi thamoida khak oigadabani saktanate hairami. Matang aduda makhoi ani amuka khut thoknarami. Aduga Vigandana makhuta kiriba Prabita daga adu lokthokuna Kartikpu amuka hanna control tawrami. Masigi matungda mahangna nupising aduda Kartikpu attack taw haina thaklami. Aduga mahangna Saragi makhori adu kitang khak lenduna I adubu Shanmukhada pithaknaba tawrami. Adubu madugi mahutta I adu Kartikki mamaida oina taki. Asumna mahag gyan lakhi. Aduga nupising adubu wanthakirami. Masigi matung Kartikna Trishul achoba ama paiduna Vigandabu hatkirami. Madu ubada mafam aduda leiramba Trantik Singh adusu kidana chenkhirami. Mahangna makhoibusu nomaina kaplami. Matang asida police sing laktuna Sarabu hospital da pukhi. Masigi matung Kartikna Shanmukhada maga punna leiminarurasi kanana sukarimta hairoi maramdi mahaki maral leite haina hairami. Adubu Shanmukhana madi magi mapa mama amasu mama punna magleikhidre. Aduna haujikti magini haibada kanasu leitre aduga amuksu mahangna maram oiraga maral leizadaba mi kaya amasu sikre. Aduna hauji mahak hingingba poktre haiduna maida chongsinduna sijarami. Matang asida Lord Kartikki busu uba fanglami. Masina takpadi Shanmukha asi isorgi sayon amani. Asumna matang asida movie ashi loisinkhirami.